rescue Twre taret phare ngarang numidang police control room na thorakpa chirol amada lilong usoipokpi tharaurok tagi MD Saddam Hussein sahi kuntaret kauba miyo ema rims complex tagi kidnap tawbada chenabane haiba pambaina luchingba UNLF ki kedar ahum phare aduga miyo asisu rescue tawre hairi faraba singdi yairipok laimanai laisram Amarjit Elias Tompok sahi kuntrataru Wangu Mamang Sabal Kaksing District tagi Khumanthem Motilal amasung Singdamai Khetri Laikai land number 8 tagi Yumnam Hitler Elias Amu sahi kuntrataruk ni hairi makhoi tagi maru ahum yauba 9mm pistol ama mobile phone ahum sell oina lupa lising kun wallet ama Aadhaar card ani sling bag ama amasung 4-wheeler ama recover tawre hairi amaromda ngarang security force na lamding Khumanthem Laikai tagi KCP MFL gi kedar mari pistol ama amasung grenade amaga konana fare hairi Pahalgam terror attack aduna ahanba escalation haina Foreign Secretary Bikram Misri na phongdokre Ministry of External Affairs amadi Security Force na ngarang pangthokiba special joint briefing da Foreign Secretary Bikram Misri na India amasung Pakistan gi oirakliba phibam asi malengi lebak singna nakal animakta phibam asi hena sauthoraktanaba escalation oiba yaba thabak tawganu haina pautak pirabasu pumnamakti thoktriŋaigi mamangda Pakistan na base toba terrorist singna Pahalgamda tamthiba attack chatharakiba aduna oirakliba phibam asigi ahanba escalation oikrabani haina phongdokre mahangna makhatana India na United Nations Security Council UNSC da Pahalgam terror attack ki matangda wa thambada Lashkar-e-Taibagi proxy outfit oiriba the Resistance Force TRF Chennai haina phongdoki adubo wafam asi Pakistan na mari lainade amasung mathong marang khangdaba wafam ni haina phongdokiba laiki ngasigi briefing aduda Indian Army gi Colonel Sophia Qureshi na phongdokibada ngarangdagi hauna India na strategic operation sindurda Pakistan gi military installation gi target tawkhide haibasi miyamda mayek sengna khanganki adubu haukiba ahingda Pakistan na India gi awang amasung nongchup thangbada leiba military installation kaya target tawduna attack chatharaki masigi matungina India na paukum pikibani haiki Foreign Secretary Bikram Misri na makha taraduna India na laukhatlagliba khongthang asi oirakliba phibam asi bo hena sakthok hanbanate Pahalgam terror attack gi paukum pibani Global terrorism gi paukum oidiba Pakistan da yumpham oiba terrorist singna malengi mafam kaya da terror attack tawbada chenari masida Pakistan lengang na cross border terrorism sagatuna sahi kaya India da terror attack gi aki akang pohanduna lakpa si ngasidi aroiba mikop ohellagani haiki Malengi Red Cross numit 2025 ki Thouram pangthokre Raj Bhavan amasung Manipur lenga ki maiketagi Red Cross Society Manipur da makhatana mateng pangkigani haina governor na phongdokre Malengi mafam pumnamakta ngarang Red Cross numit 2025 ki Thouram ting pangthoknabagumna state asidasu governor Ajay Kumar Bahalana saruk yaduna Imphal gi ND Avenue da leiba Indian Red Cross Society Manipur State Branch ki office da numit asigi Thouram pangthokre Ngarangi Thouram asi thama gi mamangdagi horaktuna numit asiga mari lainana tongan-tonganba mahiroi singi sangdamnaba kaya su pangthokibani adubu ngarang tha ama chumna chatharakiba Thouram lusinbaga loinana malengi Red Cross numit ki Thouram pangthokpada saruk yakiba governor na Manipura wathok lanthok sing mayok naringai tanjada Red Cross na laukiba thaudang singbu tawbimal kangbo utki wathok khaknatana natural disaster pandemic amasung sing amasung tam animakta lanjena duna leiriba miyoi singdasu Red Cross na mateng pangduna lakli haiki Red Cross Society gi maikidagi su miyamna mayok narakba khudong chadaba sing thengnanaba honabadasu sakhangladuna miyoibagi punsi kanba amasung masiga mari leinaba thabak tawram singda naha singbu hena masing yamna saruk yahangadabani haina su pungning thawatki Indiana Pakistan ki jet ama aircraft ani Kapthkhre Lahore Da Akanb attack Chatthakhre Pakistan Jammu and Kashmir amadi Punjab ki tongan mafam da attack chatharakpadagi India gi air defense system na Pakistan gi F-16 jet ama amadi JF-17 aircraft ani Kapthkhre haidi Indiana Pakistan gi Punjab province ta laiba airborne warning and control system AWACS system bu thugai ki seraksida Jammu and Kashmir gi Udhampur amadi Jaisalmer Pakistan drone attack chathanaba honarakre hauzik fabagi oina kamikaze drone ani Kapthkhre haidi lebak ani gi ungkhanabagi phibam hengalanglingai Pakistan India gi military installation kaya target tawduna attack chathakraba madung hauji India na Pakistan gi Lahore drone amadi missile sitinaduna akan mamongda landa chathaki haidi seraksida Punjab ki mafam ayamba blackout tawhanduna Pakistan kapsilakba missile singdagi ngakthoknaba section thorang lokhotpa hokre haidi
Myanmar da yuwa habagi awaba mayoknakiba iraichasinda lupa lakh 13,60,000 tengbangkhre. Haudik fabagi oina Myanmar da hakiba yuwasingi manungda magnitude 7.7 dagi 7.9 yauna kwaidagi kana March 19,2015 gi numit yungba matung pung 12:50 da hakiba yuwana khudongchadaba kaya mayokna hankraba Myanmar da laiba iraichasing mitai pangal mitai amadi bamona singbagi damak lupa lakh 13,60,000 gi senfam mateng pangkhre haidi. Wafam asi ngarang press club ta pangthokpa pawgi mifamda Myanmar da laiba Manipur gi miyoi singi damak angamba mateng pangkiba support for Myanmar mitai earthquake victim gi secretary Hai Sunil na phongdorakpani.